International Day Against Drug Abuse and Illicit Trafficking ga mari lenin ngasi Imphal West ki SP Dr. S Ibomsa gi minya makhada district asigi akoibada rally set krai share facts on drugs safe life haiba team asigi makhada sat ki khongset adu North AOC dagi hauki khongset adu gi matangda SP Dr. S Ibomsa na hai mayai ka bachunjak sing leiba amadi yonba tawriba miyosing adubu report tawbiduna miyobagi punsi kansi nakalamaromda Kaksing District ki SP Victoria Yengkhong ki minya makhada Kaksing District ki oinasu namidasi palan tawki Laivaksin batung ngasi sathakiba Sep Agriculture Sep Democracy ki khongjang Manipur desu pangthokre Thoromgi saruk amoina Manipur Lomi Lupsing ki apunba Farmers Joint Action Committee na mifamama Irabot Bhavan VT Road Imphal pangthokre Committee asina Laivak asigi President Ramnath Kovinda Wakachero lamasu Manipur ki Governor ki khutangda PK Ngasigi wakan mifamadu CPI Manipur ki Secretary L Soren Kumar CPIM Manipur ki State Secretary KSS Chantana President Member sing oina saruk yake National Legal Services Authority gi mingya makhada Manipur State Legal Services Authority MAS LSN sinduna ngasi state asigi ahanba online free litigation mediation awareness program pangthokre thoramasi tuan ba legal dispute kya electronic amadi online gi kuthangda settlement taunaba awareness pibagi panamda pangthokibani ngasigi thoramadu maruina matrimonial dispute sing gi matangda mamutana khanaki ngasi ayu pung nipalom taba matamda sandrana lamkhai mapada wangoi police ki team amana thiba humbagi thabak sathabada angoba masugi central jing car ama thauduna mayang Imphal dagi Imphal tamna lakpa miyoy ama opium kilogram 8 ka gram sanipan longda konana fare farba miyoy adudi thawbal athopa miyai lekai dagi hizam nandukumar sai kontra apokpa h eramani kawi makhatana thijinnabagi wangoi police na pukre hairi Rajya Sabha ki MP Laisemba Sana Zaubuna Youth Volunteer Organization KYVO Qualify amadi PHC Ningthokong anina punna khusamnaduna Ibudau Nongda Lairen Fakangba Laibung Qualify da pangthokpa mass vaccination campaign ki thoromda athoiba mitunglen oina saruk yakrai thoromaduda miyoi chamanga rom covid vaccine kapthona bohonaki COVID-19 amaram oiduna thongju kendra ge containment zone lauthokraba usekon amadi khongman thongju part 1 amadi part 2 basikong amadi singjamai khetri lekai na chingbage imung singda social worker precious sanglakpa amadi COVID-19 warriors team singna pullaga sana thanaba polam sing yenthokpa amadi oxygen mathau taba imung singda oxygen pibaga loinena hospital chatpada ambulance ki mateng su pangkhre ngasi ayu pung tara dagi hauna Jiribam District Police Station ki multi-purpose hall da COVID-19 testing cum health checkup ama District Health Society Jiribam amadi District Police Jiribam na sinduna pangthokre Oinam Kendra ki manung sanba Oinam awang lekai dalaiba Lining thok sana mahi thawal kanguk ke Lusing Purel oiramba Oinam Menjorna haukiba Jun tara turuk yumsagisa numita manung matam sadana laikidabage lana thoram ngasi masagi mayumda pangthokre Lana Thoramasi, Lakipur Kuno, Kasarda Leba, Sanamahi Laising the Su, Sanamahi Lining, Ina Malem Kuntok Loop Amadi, Salai Punsifam, Tekau Sangbi Anina Kusamaduna Pangtoki. Tormaduda, Lakitrabugi Potoda, Laisukatuna Ikai Kunabu Utki Loinena, Minute Amatumina Leptuna, Awaba Pongoki. Miam Iputona Hena Sukangaba, Sakom Tonana, Manung Matam Sadana Lakidavada, Popular Youth Club, Kangbo Part 3 Makalekai, Village Development Organization, Kangabongna Awaba Pongdrok Bay. Magna Lading Matamda, Popular Youth Club, Kangbok Part 3 Makalekagi, Miamgi Pukri Asoba, Crematorium, Laikagi Miamgi Lampak, Kangabok Part 2 Gi, Local Sing the Ladiba, Lomi Singi, Lambi Sing Semba, BH Siamkanai Sharmagi Mandop, Lakai Sigi, Holy Pala, Tanana Bahonabada, Asoba Todang Kia Loro Mihari.